Union Minister of Food Processing Industries Rameswar Teli ngase ayuk pung 12 helakpada Imphal da thunglakhrei. North AUG da leiba hotel Imphal da lengak na sinduna pangthokkiba Pradhan Mantri Kisan Sampada Yojana gi workshop ta saruk yakhrei. Mahiroi Bebisna Misiki Mayokta Sam Kiba JSC na ngase ayuk pung 6 tagi kaukiba Thangmaiban Kendra gi ban satari. Thangmaiban Kendra gi leirak khudingmakta sambal na palon khakhrei. Miyamna lambi thingba yauna khongjang changsilli. Masing yamlaba police personnel singna pamdaba thokdok sing thoktanana bangak senbagi thabak sathari. Lakadoriba 15 August ki mangoinana laukhallakpa section thorangi saruk ama oina ngase ayuk pung 10 dagi 13 fauba Imphal East District Police Commando gi kangbuna Ningthempukri mapal gi area da yumthong khoding de changduna thiba hombagi thabak chathakhrei mifa mipundi yaukhiba leite. Pandit Dindayal Upadhyay Institute of Agricultural Sciences Utlawna Sinduna ngasi TH Hira Singha Memorial Hall da Institute asigi undergraduate amadi postgraduate ki Mahiroi Singh pukning thogatpaga loinana harau tayamna okpugi thorama ma pangthokhrei. Lamdam asi khaktada phangliba malem gi atangba sa makhal ama oiriba sangai gi macha kokpa matam oiba maramna sangai gi leifam ama oiriba Kaibul Lamjau National Park ta mathang tha fauba changba lengakna atingba thamkhrei. Taruglok World Champion oikhrabi lamdam asigi boxing sanaroi MC Maricom chahi asigi October 3 dagi 12 fauba Russia da pangthokadaba Women's World Boxing Championship ta saruk yaragani. Government Railway Police Guwahati Railway Station da mioi ani SP tablet piece samri ga kuntra nithai ga konana fagat pangam khrei. Makhoi ani gi mathakta NDPS Act ki makhada case ama register tawkhrei. Ngase ayuk angan bada Nambol Police Station gi manung chanba Nambol Kamong Laikai gi lambida Chinese hand grenade ama taduna leiramba miyamna thengnarakpadagi police na laukhatlaba matung asoi angam yaudana pokhai hankrei. Police ki ating bangarang numidang JSC gi mityang makhada Bebisna Mesigi achumba langla langjin putho u haibagi dabi tawraduna Thangmaiban Maikai gi Maira Paibi singna Thangmaiban Sinam Laikai amadi Chairau Chingi akoiba mafam singda Maira gi rally chatkhrei. It kumhegi mangoinana Thaubal Khunau-dagi social worker Laistram Domena ngarang Wangkhem Kendra gi manungdal leiriba MASJID 38 da ising hapnadaba liter samanga gi syntax amamam MASJID singi luchingba singda khudol tamkhrei. IMPHAL-DIMAPUR lambi paringi KMC dumping site manakta tha asigi mangagi ayukta landslide thokpadagi lambi faunaba yadana leiriba mafam adu PWD and Heights kangbuna anauba lambi kaktuna semjin sajinbagi thabak sathari lambi sembagi thabak numit manga tarukni changlaba yai hairi. Mathang thagi kundagi SILCHAR-KOLKATA INDIGO Airlines direct flight leiragani. Masigidamak miyamna online travel site oiriba Make My Trip Clear Trip na jingbagi khuthangda booking tauba haunakhrei. Assam gi Forest Minister Parimal Suklawaidya gi constituency oiriba CACHAR district ki Dalai gi manung chanba Nutan Bazar manaktagi ngarang niyam gi wangmada purakpa lupa lakh 10 gi maman oigadaba u singa loinana mioi manga Forest Department ki kangbuna fare. DIBRUGARH Police na Upper Assam gi tongan mamaphamdagi Alpha I gi aronba mari leinabani haiba school gi oja ama hospital gi staff ama yauna mioi adi punna mioi mari fagat pangam khrei faraba sing wahang pahung gi thabak sathari. Bharat ke President Ramnath Kovind na Article 370 ki provision chatnararoi haina laukthokhrei. Kashmir hojik pumchik chikli khutlai paiba security force na lambi gi mafam khuding makta wai sairi miyam mapan thokpa ngamdri.